मणिपुर लेरिबा मियाम लेंगाक पाइरिबा मियोइसिंग अमदी राजनीति तौरिबा मियोइसिंगना लमयानबा इरावोटना पामलंबा वाखलोंदा चलंबा तारबदी इरमदमसी तंगदु लेतादबा थोकलमलोय हाइना लिंटोप की कन्वेनर एल श्याम खुमन्ना फोंदोक्रे ngasi manaba khunai amagidamak lamyanba irawot haiba hiramda yumfam oiduna humfutara mari suba lamyanba hizam irawot leikitabagi ningsing thauram lamyanba irawot ningsing thauram observation committee lintok amadi protection and preservation committee manipur ppcm ga puna khusamnaduna manipur press club ki loktak holda pangthokre thauram aduda ppcm ki convener oinam premjit lintok ki convener l syam kuman lintok ki co convener k thawbal lintok ki co convener k h gopen luang lintok ki co-convener Y Tiken, PPCM के advisor Laurembam Nganbi, PPCM के advisor Soraisam Memcha Amadi, PPCM के advisor Maibam Purnimasi na sarukya ke. El Syam namakha taraduna ngasi mak lamdamasi da leiriba rajniti tawriba amadi lenga kanglon paina ba cheliba singnadi lamyan ba irawot ki wakhalon amata chat chende lamyan bagi mafam da leisu katpa mayam Mamangda wahay wata fazaba ngangba mikha ponba rajniti wala oire Delhi yaka yengduna Manipur gi lenga kanglon chatharak patarabadi aikhoi karam na lamdam asida lamyan ba irawot na pamliba manaba kunaya si lakpa ngamgani haina phongdokhe Koigi leiriba rajniti tawbiriba lenga kangon gi chenbiriba singasidi ngasidi irabot ki wakhlon duda karigumam ta satre leisu katpa chinda phajana ba ngaki nuaina ba wa khra ngang banatana ngasidi makoidi mikha polaba rajniti wala ngak to oire haiba tare maramdi Delhi gi yaka yenga Manipur da makoina Manipur gi lenga sasun chatharagadi akhoi karamna Manipur da manab khunai ma purap ngamgadoribno Delhi na hairakpa ba ka yenga chathabuduna maram orakanda ngasidi Manipur gi khunai se kangkhong saire India divide and rule policy sanadona Manipur da leiriba yelo purup singase amasung tongan community leirib singse amata punchan bangamdre adugo loina na akhoi masen gi marakta amaga thajana bagi oi bokhlon se loina mak mangkhre masina takpadi akhoi na irabot ki wakhlon naina duna laga su magna pamjaram bi sing adudi amata tawde ngasi gi lengak loi rajniti tawriba singasina miam du utchai bani bahaki masage oijaba khak thiba bani sathadun leire haibasi maram masina manaba khunai amogi damakta da lamyan bi irabon pamamiba lambi aduda ngasi miam amasung leiriba lengak sing rajniti tawriba sing punna sanction minaba dakar oi haibasi ai thamjari manaba kunai am siam nabo honabada punba batamduki ekoi nithau shasan amadi british shasan gi mayokta praja miam bu nehatna otna tobado pamaktabadagi apunba miyangi manaba kunai am gi wakhalonda haudorakpagi lichatudagi mahaku nithau gi lebak sarkar lebak tuna lagi british sarkar tuna yadi haidana lauthoka underground ta gi na haba aduna maram warakan da ma mahasa si ekoi gi brahmada miro tana lerakanda da mafam da layeng ba phangdabagi kudong chada ba mayam leiba duna masaj narakna maina thukiba adu maman yamna ba lebak sigi adu gumba lamyan ba irabot amani ngasi ekoi di irabot gi thoram pangtolaga su irabot na piram bo wakhalon su do angtang hanna neina rakanda da mamutta ba kunai sigi lilam chat bo kona minasi